SHIRUI Lily Festival ki pau LOUBA CHATKHIBA PAOMEE SINGNA TONGBA MST bus tagi MANIPUR HAINA THABA WAHEI LOUTHOKNABA MAHAR REGIMENT na HOTNAKHIBAGI THOUONG ADUGI MAYOKTA All Manipur United Clubs Organization Amuco gi Luching Makhada Ngarang Tongan Tonganba Mapham kayada Meira Khongchat Chatkhre Manipur Muthatpa Yaroi amade condemn India's policy to obliterate Manipur haiba wahei sing iba placard kaya sizinakhibaga loinana kholau kaya lauduna chatkhiba Meira Khongchat Singh adu sangai theldagi Sairem Khul amade Maklang Fauba Kongbadagi Bamon Kampu Fauba amade Chingmeirong area da chatkhi Manipur da laiba koi da Manipur gi wai muthatlo hai bese akoi kari state no koi na tharaga sa toije akoi hangningi mo koi da Manipur ma oiraga Manipur bau tha ba yaraktradi akoi je nioi ba moi ba gi akoi gi hapse akoi da sokpi bi de India government na dura makoi gi mathak da akoi gi sokpi mati yaning da ba nuai da ba do akoi phawi akoi gi ning kha ta man biu akoi gi Manipur oi na legani Manipur da lai ba akoi khuding makse mai magi zati kuding mak adagi state kuding mak loi pan bagi ayak je piga dabni aduna ngasi sangjaliba akoi Amuco ki isili nauching chai nauching na chilapa khongthang chida koi aduki mati thawai hauna charubya chani matung da tarak baju center na machi khongthang je handokraga di makha ta ba akan khongthang kuding mak loi mak yauna bagi koi sem cha duna leijari Manipur ki transport ne khadra ki tikaramba mami khata tin chatui noi se koi government da hangninge aduga kari policy laibno haibudumdang akoi su nuaizade aduna Manipur sida ing na chikna hingse hairga tin sigumba isang mi khai lai bagi thabak si tawgi gnu na sumdang ebe tawge akoi Manipur da hingise jati loi na punla ga hingi bani amata oi hingi bani da mayam se nuai na ing na chikna hingna ba koi pam jaye